Khurumjari Tantha Police Cinema Hariba Mafam Asidani and Huzik Lazari Base Hariba Mafam Asidangasi Dreams Production Amasung Gyanan Ketrimayungi Direction Makada Putok Chaba Film Khongpham ama hariba film asi release tawzabani hariba film asi mityeng taba lakpiriba audience singa unazaduna wariwatai sanajabagi tanjadu lawzage amasung artist singa su unaraga wariwatai sanajaraga film asigi matangda hena khangnanabagi tanjadu lawzage mityeng taminarsi Hauzik akoigi mangda miyamnu hena sakhangbiraba da gyanan Ketrimayum lengsinduna laibire da gyanan da hangzaning baze film asi direction pigiba masung haidi puthokibada thengnagiba awanu haido adui matangda experience kitang share tobiram film ji experience har gadi wari si yam sangani aibadi aigi film se first aigi third production noi doini dreams production gi ko aina tawbase mamangda thabal light film am tawgre mathangda mona sengawlapa mathangda sigi khongpham am se oi doini ado film je aina sange base number se first covid ki first wave lak pado adudagi number howe adagi amo akoi gi rules and regulation gi matungi na break kra muk laire second wave amuk nange aduda zu khar namme aduga akoi gi hanak leba ki we irang salam dai mamang adwai da mo akoi se punchalaga adumaina mo namaka loisalle ado on process ta leiba ga kai ga adung sai akoi su di film ji taw budang sai matam du gap lair pagi adum changing pirakra gi am thoi wa bdo first ta aduma haidi thengna ko aina wari myam da share to se aduga mo film je hauzik leibaki oiriba situation gi hairagadi akoi da so dum feel tawi kaise am hena haidi premiere show to ba de myam da to bu haidi adum akoi da feel tawi haidi tawning da ba so dum power eba ko adubu ngasai ke de as da akoi ding sai as a film maker ma oina feel ji da leibina akoi gi su profession ne ba ko ngasai sahi ahum mari sma yaidra la kan da matam film ji yeng ga dra yeng oidra akoi ji kamai to doino haibadi market chu pa adagi id film ma to bai si dan budget khar di chang ni da adumaina tawi adubu hoi aigi support hai gadra dreams production na puthok por ga su aigi backing da haidi producers financial gi matang da aigi inaw pam khara adum haidi mateng pang ko adugi oi bagi kitang aingon da sapha ba haitare adumaina situation ji myam thengnai dai kano artist sing su ngasai sahi ama aduda natraga yaram da moi gi stage jam khakta in release premiere tawbiraga di phaidana gap som lai salakan da moi su ngasai moi gi career gi matang kamain tor kani adai ai cast and crew makhai siga dai matam du phang gi ba feel ji hauji kona phanga katra phanga oidra khale adu bu just ai gi oina hayo harga di ishorna chanbi ba misak amani have ai gan ai mayam da hai ge maram di gaino da aina film ji sakat pa matam da su akoi gi manipur se different community mayam na pullaga tai ko agriculture chana mayam lai sigi port se da kidang aina mayam da tas ta honning ba kidang kak little bit hai ta yam chaw bodi na te adugi pot us maina mami am tar ga aina khut tha ba hogi bni stories ko se haidi laiba ki ori ba fibam se chahi ama helak la ba fibam se sida mi khara amana film number matam ra ka haina ga haiba yaudaba na te ko adu si gi matang da di kai haibi ni masi ai moina film number adu hai du lale hai ba su hai roi ko adu su haidi laibak am le di myam le di mi gi mo ne but to da bu akoina madu taba da bagi natana akoi su ngasai kaino kanaum na sports auze akoi la le de sports ana mi myam le rong gani adai jagoi gi line de leiba ai ma gi profession ko samna officially de kanaum mam na exam gi tawi just akoi su akoi gi profession le anu ngasai pura akoi du le pre de how kamai to doino ai akoi manipur se economic system so automatic down chat la bane ko akoi de su taw lai ai ngasai hai jabado film yam namning ba de kino to phau di mut ton akoi su ngasai artist hai yam som ne soi de na amna akoi de son feel tawe ba adu bu ngasai ina hai jabado kaino akoi di sigi line sida tawrage da kathu ka changa abane ba aduna ngasai haibi da i ba hai ba kangu du so khoi dum tajage madu so khoina lan lo ba yate moina hai ba du marum da sum ba so pha ba su yarum gani adagi akoi na tawje re khara si su lan no bi gano haidi akoi gi profession ne akoi gi line ne aduna akoi su akoi na sachari ba sida mayam na ya na ba kai da na ba haidi manipur se saukhat pa lai ba am saukhat pa hai si akoi make film maker artist ni so so contribution am de dum lai ne ba ko aina hai drugs mayam ne hena khangani smaina thamjage yamna mak chumba wafam ne adu huziki khongpham ama hariba film se sigi oiba nungi wahan thok amasung mana piningi ba message se sigi matang da su kitang viewers sing da tambiram
film se story se aina sagat khibani aduga I am not story writer ko I am not director ai adumakti natte but tawdabu as the artist amoina aina aingon the power of sense feel khara adum mayam the present tawning bado adumaina tawi aduga aidi ahan bai gi profession ni mayam su dum khangbiram ni as a designer oina makeup artist oina horopani adubu but no na hogalai bangang sing si moi gi platform am pining ba adai just aina chacharuba experience kara senior oza sing adai aibu guide to ko mayam thengna kan akoi manipur gi lai ba ai agriculture gi matang experience to da aina khidang ka tas tawning ba pok ba adudagi film ji sumaina adi sagalakibani ado wari si sagat pa se aina wari du yamna phajaba thiba gi sunat natana haidi aina pining ba area khara haitare adumai to kaka narendra oza mayam su hena khangbira ba yam supportive boy adai oza sing yam phai ai gi oina dai no kaka ai su mam tawning kamai tawning ga ado esgan nang na thangjan doi du sigi limitation adu adi am phajna guide to bi bado adumai to ga to ko ne wari si aina Khongpham ama harise Khongpham ama se nungdana amani aduga mapandana ama oiba adunga si akoi hojik laiba situation ji asi su nungda yenguragadi artha ma yam naksanana pubani aina ko aduga mapan thongdana just babok sina kamaina lawsan ba yagani haibla ina romance khara twist to ko patoroga akoi culture sin se kamaina haidi akoi youth sing ga heroine ga chat pa yai akoi lifestyle kamain to ga to ne aduga yam hen ba wari sigi manung gi ba mapan gi ba du dei haidok charage haidi ang yeng ga da mayam na khangbiro aduga khangbi bakak nataba haidi sense am so phawbiu adai akoi bu sun nungsibiu support to biu akoi na to yu di kashi am hen haira khang ga to na te just akoi sa the powerful field do mayam da present to ne mayam na matung tarak pa da su yana nang gi phajai adai swai ji phajade si smile to ga de haiba any comment khudi mak haitar ai go most welcome swai thamjage tum koina praja mayam gi seba tawba ngamboi biu haina su wish tawjari thagachari thank you अखोई सिदा फिल्म खोंगफम अमा सिगी कॉस्ट्यूम डिजाइनर सु लेंगसिन दुना लेबिरे मिंग ओइना पंजरबदा ओजा बिमोल तावरेम महाका वारी वातांग हाक्तंग सानजबगी तांजादो लौजगे अदो ओजा फिल्म सिदा अमसुंग ड्रीम 10 प्रोडक्शन का वर्क तौमिनबगी एक्सपीरियंसिंग दो खितंग हाइबिरमो film the work to was a yanan yam supportive boy I character analysis tawraga character amana kai karamba character na kari set sige sa sige phajna kup na din ne aduga yamna nungai jagri je akoina yari gai akoi traditional maite manipur da phangba pot ngak to oina even design oigera fabric oigera loi sin na ba phane even akoi isai da ba akoi mapan gi oiba like na amta hapta bane adumaina aduga yes costume wise ta akoina manipur gi tradition je yokhat na ba sokhat na ba yang kan di hona jabane adubu mayam su yeng biu aduga da mayam gi su mot pi biu yam ngai sai thank you tung koina miyam gi seba taw bangam boy biu haina su wish taw jai oizage sam to you hojik miyam na su hena khangnaraba khoi ihul gi da dingku sida lengzen tu na leire ming asing ming hargadi jackson yum nam ado brother na ngasi gi film ji da saruk yarubagi experiencing do khitang haibiramune experience di adugi matik yamna phangre sida yamna nungai bam ju phawe aduga film je akoi gi lockdown mamang da lockdown first wave loira matung da second wave lakting marta nam gi ne aduna akoi du ju film je release tawning bagi ado kam lai gi akoi ne khona jagi ba dagi struggle taw gi ba adagi yam nungai ha tare anoba senior artist ama pullaga akoi di first time ne aduga main oina aigi oina di main protagonist oina thoi se sigi film sina han bani feature film da aduna aingon da hoji gi matam da su aingon da matung tab da sem tokadaba dagi yamna kahani experience di yam phange tare hanjing ko act tomina bagi aingon da phangba knowledge ado web series da act tawbaga film da tawbaga kari khena ba leibage habado dui mathang su kitang habiyo web series da act tawbaga film da act tawbaga khena ba haise aigi character role dugi matung ina dum act se dum tawbane aduga kashu khena ba habdi leite kaina na film moina chatkimne tawdabu isagi web series da piri character dugi dum tawjaba film da piri matam changbadi web series tam budi helamani matam changba se hele episode ki matung ile da somo episode matung ile plus akoina web series tawbadana mu akoi natural da ina best tawe aduga plus
ꯅꯦꯆꯔꯦꯜꯒ ꯇꯨꯟꯅꯅ ꯆꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯟꯖ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯁꯤꯖꯟ ꯆꯦꯟꯖ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯏꯟꯅꯅ ꯆꯠꯅꯕ ꯍꯣꯠꯅꯩꯕ ꯑꯗꯨꯅꯁꯨ ꯌꯥꯝ ꯋꯥꯕꯁꯨ ꯑꯃꯨꯛ ꯍꯦꯜꯂꯦ ꯑꯗꯨꯃꯥꯏꯅꯀꯣ ꯆꯦꯂꯦꯟꯖꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯀꯩꯀꯩ ꯄꯥꯏꯈꯠꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯑꯦꯜꯕꯝ ꯈꯔ ꯇꯧꯔꯤ ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁꯇ ꯅꯝꯒꯗꯕ ꯑꯃꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯊꯦꯡꯛ ꯌꯨ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯆꯦ ꯂꯩꯅꯥ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯂꯩꯅꯥ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ ꯑꯁꯦꯡꯕ ꯍꯣꯏ ꯏꯍꯨꯜꯁꯨ ꯌꯦꯡꯉꯦ ꯑꯗꯣ ꯕꯤꯟꯗ꯭ꯌꯥ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯍꯥꯏꯅ ꯁꯨꯝ ꯈꯪꯈꯤꯕꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯐꯤल्म ꯔꯤꯂꯤꯁ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯄꯥꯈꯠꯂꯝꯃꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯄꯤꯕꯁꯦ ꯅꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯇꯨꯡ ꯀꯣꯏꯅꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯈꯣ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯇꯣꯞꯄꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯏꯔꯥꯡ ꯂꯩꯔꯨꯕꯒꯤ ꯅꯍꯥꯟꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯨꯔꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯌꯥꯝ ꯉꯥꯛꯇꯪ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯤꯗ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯄ꯭ꯔꯣꯖꯦꯛꯀꯗꯤ ꯄꯥꯏꯈꯠꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯕꯁꯦ ꯍꯧꯖꯤꯛ ꯏꯍꯨꯜ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯑꯅꯤꯒ ꯂꯩꯔꯤ ꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯟꯗ꯭ꯔꯤ ꯏꯍꯨꯜꯕꯨꯗꯤ ꯂꯣꯏꯁꯜꯂꯛꯑꯅꯤ ꯑꯩꯅ ꯀꯩꯅꯣꯗ ꯄ꯭ꯔꯤꯌꯣꯗ ꯍꯧꯖꯤꯛ ꯁꯤ ꯈꯣꯡꯐꯝ ꯑꯃꯗꯀꯣ ꯁꯤꯟ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯩꯕꯨ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤꯕ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯋꯥꯈꯜꯗꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯃꯪꯗꯐꯥꯎ ꯃꯪꯉꯅꯨ ꯍꯥꯏꯗꯤ ꯑꯗꯣ ꯁꯣꯏꯈ꯭ꯔꯁꯨ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯤꯔꯛ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯣꯏ ꯅꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔꯅ ꯍꯥꯏꯗꯤ ꯐꯤꯜꯝꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯐꯤꯂꯝꯁꯦ ꯈꯤꯇꯪꯗꯤ ꯀꯨꯏꯔꯦꯀꯣ ꯅꯝꯈꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯕꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯐꯤꯂꯝꯁꯦ ꯁꯤ ꯐꯤꯂꯝꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯁꯔꯨꯛ ꯌꯥꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤꯂꯝꯁꯦ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯔꯨꯛ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯒ꯭ꯌꯥꯅꯟꯅ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯁꯤꯡꯗꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ나 ꯏꯁꯥꯒ ꯈꯤꯇꯪ ꯃꯥꯟꯅꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯔ ꯐꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯐꯤꯡꯕ ꯑꯗꯨꯝ ꯁꯥꯟꯕꯤꯔꯦ ꯏꯍꯨꯜꯗꯁꯨ ꯐꯤꯡꯕ ꯑꯗꯨꯝ ꯁꯥꯏ ꯑꯗꯣ ꯁꯤꯗꯁꯨ ꯐꯤꯡꯕ ꯑꯗꯨꯝ ꯁꯥꯏ ꯑꯗꯣ ꯁꯛꯁꯤꯁꯨ ꯕꯦꯠ ꯃꯥꯜꯂꯞ ꯇꯧꯕꯅꯤꯅ ꯅꯨꯄꯤ ꯃꯨꯟꯕꯒꯨꯝꯕ ꯑꯗꯨꯝ ꯁꯥꯏ ꯑꯗꯣ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯀꯤꯁꯦ ꯑꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡꯁꯦ ꯌꯥꯝ ꯀꯜꯂꯛꯆꯕ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯥ ꯃꯩꯇꯩ ꯑꯣꯏꯖꯔꯒꯁꯨ ꯌꯥꯝ ꯀꯜꯂꯛꯆꯕ ꯌꯥꯝ ꯀꯟꯖꯔꯕꯦꯇꯤꯕ ꯑꯣꯏꯖꯕꯅꯦꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯥꯛꯊꯣꯡꯕ ꯆꯠꯄ ꯑꯃ ꯁꯥꯍꯟꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯅꯕ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯔꯝꯃꯨꯅꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯦꯟꯅ ꯌꯦꯡꯅꯤꯡꯅꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯗ ꯃꯦꯟ ꯑꯣꯏꯕ ꯔꯤꯂꯤꯖꯟ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟ ꯃꯌꯥꯝ ꯂꯩ ꯃꯦꯟ ꯑꯣꯏꯕ ꯔꯤꯂꯤꯖꯟ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯠꯂꯤꯀꯣ ꯍꯤꯟꯗꯨ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟꯒꯤ ꯑꯃ ꯑꯗꯨꯒ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯐꯤꯂꯝꯁꯤꯗ ꯕꯦꯠ ꯌꯥꯎꯗꯦ ꯂꯣꯏꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯈꯣꯡꯐꯝ ꯊꯥꯡꯀꯥꯟꯗ ꯈꯣꯡꯐꯝ ꯑꯃꯈꯛ ꯁꯣꯏꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯆꯥꯏꯅ ꯅꯨꯡꯁꯤꯅ ꯊꯨꯡꯅꯗꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯈꯣꯡꯐꯝꯗꯒꯤ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝꯁꯦ ꯑꯃꯅ ꯑꯃ ꯊꯨꯡꯅꯗꯕꯅꯣ ꯑꯗꯣ ꯌꯦꯡꯉ ꯈꯪꯕꯤꯔꯒꯅꯤꯀꯣ ꯅꯨꯡꯗꯤ ꯂꯣꯏ ꯅꯨꯡꯁꯤꯅꯕꯅꯦ ꯕꯦꯠ ꯌꯥꯎꯗꯦ ꯕ꯭ꯔꯗꯔ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯌꯥꯝꯅ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯇꯝ ꯍꯥꯏꯗꯤ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯅꯝꯈꯤꯕ ꯃꯇꯝꯁꯦ 3-4 ꯆꯍꯤ 3-4ꯗꯤ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯇꯧꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯀꯥꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗ ꯌꯦꯡꯕꯗ ꯑꯇꯣꯞꯄꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯈꯔꯁꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯇꯧꯈꯤꯌꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯤꯝꯋꯥꯔꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯒ ꯐꯖꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯅꯕ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨꯅꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯦꯟꯅ ꯌꯥꯅꯤꯡꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯤꯝꯋꯥꯔꯛ ꯑꯣꯏꯅ ꯇꯧꯃꯤꯟꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏ
ꯑꯩꯈꯣꯏ ꯇꯧꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯕꯥꯃꯣꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯀꯥꯟꯆꯠ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒ꯭ꯌꯥꯅꯟꯒꯤ ꯃꯈꯥꯗꯀꯣ ꯐꯖꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯣꯠꯅꯈꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯁꯤ ꯈꯛꯇꯪ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ Thank you. ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯐꯤꯜꯝꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯅꯦ. ꯑꯁ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯅ 1997ꯗ ꯑꯩ ꯐꯤꯂꯝ ꯑꯃꯗꯤ ꯀꯨꯝꯈ꯭ꯔꯦꯀꯣ. ꯍꯥꯏꯗꯤ ꯃꯦꯔꯥꯇꯩ ꯁꯅꯥꯔꯩꯅ ꯁꯅꯥꯇꯣꯟ ꯑꯥꯔꯀꯦꯁ ꯁꯅꯥꯇꯣꯟꯗ ꯑꯩꯈꯣꯏꯅꯤ ꯅꯨꯄꯤ ꯁꯥꯔꯀꯥꯟꯗ ꯃꯦꯔꯥꯇꯩ ꯁꯅꯥꯔꯩꯗ ꯑꯩꯅ ꯊꯥꯕꯜꯂꯩ ꯁꯥꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗꯤ ꯀꯣꯃꯦꯗꯤ ꯄ꯭ꯂꯦꯅꯦꯕ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯀꯣꯃꯦꯗꯤ ꯄ꯭ꯂꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗꯤ ꯅꯨꯄꯤ ꯁꯥꯕꯅꯤꯅ ꯀꯌꯥ ꯇꯣꯏꯅ ꯈꯜꯂꯨꯗꯦꯕ. ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯤꯂꯥ ꯅꯨꯄꯤ ꯁꯥꯔꯝꯕꯗꯒꯤ ꯒꯦꯔꯦꯟꯅ ꯅꯝꯗꯅ ꯁꯥꯗꯕ ꯌꯥꯔꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯁꯥꯍꯜꯂꯦ. ꯁꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯐꯤꯂꯝꯗꯒ ꯊꯣꯛꯂꯛꯄ ꯀꯥꯏꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯗꯨ ꯇꯧꯕꯁꯤꯗ ꯒ꯭ꯌꯥꯅꯟꯗꯅ ꯑꯩꯗꯤ ꯏꯀꯥꯏꯖꯩ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦꯕꯀꯣ. ꯃꯥꯅ ꯇꯧꯗꯕ ꯌꯥꯗꯦ ꯗꯥꯎꯔꯣ ꯅꯠꯇꯗꯤ ꯀꯅꯥꯝ ꯂꯩꯔꯣꯏ ꯀꯥꯏ ꯃꯥꯅ ꯌꯥꯝ ꯊꯥꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯜꯁꯨ ꯐꯖꯕ ꯈꯔ ꯀꯛ ꯂꯩꯔꯝꯃꯦ. ꯌꯥꯝ ꯐꯖꯕꯀꯣ. ꯁꯟꯁꯨ ꯃꯥꯁꯦ ꯈꯔ ꯁꯥꯡꯉꯛꯄꯅꯤꯅ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ. ꯑꯩꯗꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯍꯥꯏꯇꯥꯔꯦ. ꯉꯁꯤ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯍꯣꯠꯅꯔꯒ ꯐꯤꯜꯝꯁꯦ ꯀꯨꯝꯈ꯭ꯔꯒ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯕꯩ ꯃꯤꯀꯨꯞꯀ ꯌꯧꯔꯛꯄꯁꯦ ꯁꯤ ꯀꯩ ꯐꯥꯎꯕꯤꯒꯦ? ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯗꯤ. ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯅꯨꯄꯤ ꯁꯥꯍꯟꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯨꯄꯥꯒ ꯁꯥꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯁꯤꯟꯗꯨꯒ ꯎꯕꯁꯤꯗ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ. ꯇꯨꯡ ꯀꯣꯏꯅꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯈꯣ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ. ꯍꯣꯏ ꯃꯇꯥꯡ ꯆꯥꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯀꯨꯝꯕ ꯐꯪꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯤꯅ ꯇꯧꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯖꯒꯅꯤ. ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯇꯧꯔꯤꯕ ꯒ꯭ꯌꯥꯅꯟꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯇ꯭ꯔꯦꯖꯦꯗꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯑꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛ ꯇ꯭ꯔꯦꯖꯦꯗꯤ ꯁꯤꯟ ꯑꯣꯏꯅ ꯇꯥꯍꯜꯂꯦꯕꯀꯣ. ꯑꯗꯨ ꯚꯤꯌꯨꯋꯔꯁꯤꯡꯅ ꯌꯦꯡꯉꯒ ꯃꯣꯏ ꯑꯣꯄꯤꯅꯤꯌꯟꯗꯣ ꯂꯧꯔꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯆꯥꯡ ꯑꯣꯜꯂꯁꯅꯨ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯎꯗꯝ ꯑꯁꯤ ꯊꯝꯖꯔꯒꯦ. ꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ. ꯑꯣꯖꯥꯅ ꯐꯤꯜꯝ ꯑꯁꯤꯗꯅꯦ ꯁꯔꯨꯛ ꯌꯥꯕꯤꯔꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ. ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯇꯤꯡꯗ ꯀꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯃꯤ. ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯐꯖꯅ ꯄꯤꯅꯩ. ꯑꯗꯒꯤ ꯏꯚꯟ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯝꯃꯤꯟꯅꯕꯗ. ꯗꯤꯔꯦꯛꯇꯔ ꯅꯨꯡꯉꯥꯏ ꯀꯣ. ꯑꯗꯩ ꯇꯧꯃꯤꯟꯅꯔꯤꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯐꯤꯂꯝꯁꯤ. ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯩꯖꯗꯕ ꯋꯥꯠꯆꯕ ꯑꯗꯨꯒꯤꯅ ꯑꯃ ꯑꯣꯏꯔꯒ ꯀꯣꯑꯣꯄꯔꯦꯁꯟꯗꯤ ꯐꯨꯜꯂꯤ ꯀꯣꯑꯣꯄꯔꯦꯁꯟꯗꯤ ꯐꯨꯜꯂꯤ ꯄꯤꯅꯩ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯊꯪ ꯇꯥꯕꯗꯁꯨ ꯗ꯭ꯔꯤꯝꯁ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯑꯐꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ. ꯗꯥꯄ꯭ꯔꯤꯌꯣꯅ ꯍꯥꯏꯗꯤ ꯐꯤꯜꯝꯁꯦ ꯀꯨꯝꯃꯨꯔꯒ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄꯒꯤ ꯃꯤꯀꯨꯞꯀ ꯌꯧꯔꯛꯄꯁꯦ ꯁꯤꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯟꯊꯥ ꯁꯤꯅꯦꯃꯥꯒꯤ ꯀ꯭ꯔꯤꯌꯨꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯜꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯀꯣꯔꯣꯅꯥ 2020 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯀꯣꯔꯣꯅꯥ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯦ. ꯑꯗꯨ ꯉꯁꯤ ꯗꯦꯠ 2024 ꯆꯍꯤ 4 ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯄ ꯀꯥꯟꯗ. ꯍꯣꯏ ꯍꯥꯏꯗꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯁꯤ ꯐꯤꯂꯝꯁꯤꯗ. ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯋꯦꯕ ꯑꯅꯤꯔꯛ ꯂꯥꯛꯈꯤꯕ ꯑꯗꯩ ꯂꯥꯟꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯕ. ꯑꯗꯣ ꯆꯍꯤꯁꯦ ꯌꯥꯝꯅꯗꯤ ꯀꯨꯏꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝ ꯑꯃꯗ ꯆꯍꯤ 4-5 ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯇꯥꯏꯃꯤꯡꯅꯤꯅ ꯆꯍꯤ 4-5 ꯑꯩꯈꯣꯏꯗ ꯊꯤꯟꯊꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯥꯏꯅ ꯀꯩꯅꯣ ꯑꯣꯏꯖꯕꯗꯣ ꯋꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ. ꯑꯗꯨꯕꯨ ꯕꯠ ꯆꯍꯤ 4 ꯆꯪꯉꯁꯨ 5 ꯆꯪꯉꯁꯨ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯔꯦ. ꯑꯗꯨꯒ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯒꯤ ꯑꯩ ꯉꯁꯥꯏ ꯃꯅꯨꯡꯗ ꯐꯝꯃꯤꯉꯩꯗꯩꯀꯣ ꯑꯦꯛꯁꯥꯏꯇꯦꯠ ꯌꯥꯝ ꯑꯣꯏꯈ꯭ꯔꯦ. ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯛꯂꯛꯀꯥꯟꯗ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯅꯨꯡꯗ ꯐꯝꯕ ꯌꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ರೆ. ꯑꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯑꯣꯗꯤꯌꯟꯁꯁꯨ ꯑꯩꯁꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯑꯃꯇꯪ ꯈꯨꯕꯤꯔꯛꯄ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯐꯖꯩꯌꯦꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯆꯍꯤ 4ꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏ ꯀꯥꯎꯒꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯥꯟꯅꯁꯨ ꯏꯍꯨꯜꯗꯁꯨ ꯍꯥꯟꯅ ꯃꯃꯤꯡ ꯆꯠꯈ꯭ꯔꯦꯀꯣ ꯕ꯭ꯔꯗꯔꯁꯦ. ꯑꯗꯣ ꯐꯤꯜꯝꯗꯗꯤ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯤꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯐꯤल्मꯁꯦ ꯑꯩꯒꯤ ꯐꯤल्म ꯃꯔꯤꯒꯨꯝꯕ ꯄꯨꯊꯣꯛꯈ꯭रे. ꯑꯗꯨꯒ ꯑꯩꯒꯤ ꯑꯞꯀꯃꯤꯡ ꯐꯤल्म 2 ꯑꯃꯒ ꯂꯩ. ꯐꯤल्मꯁꯤꯒ ꯀꯩꯅꯣ ꯁꯨꯕ ꯑꯣꯏꯗꯣꯏꯕ 3 ꯁꯨꯕ. ꯑꯗꯨꯒ ꯑꯩꯒꯤ ꯑꯞꯀꯃꯤꯡ ꯐꯤल्म 2 ꯑꯃꯒ ꯂꯩ. ꯑꯗꯣ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯟꯁꯤꯒ
ꯊꯪꯅꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯣꯛꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯕꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯥꯞꯄꯒꯤ ꯆꯥꯟꯁꯦꯁꯁꯦ ꯑꯩꯅ ꯀꯨꯝꯖꯕ ꯁꯦꯔꯤꯁ ꯏꯍꯨꯜꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯆꯥꯟꯁꯦꯁ ꯑꯝꯇ ꯐꯪꯈꯤꯗꯕ ꯑꯗꯨꯗꯒꯤ OTT ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯣꯏ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯑꯥꯐꯇꯔ 4 years ꯃꯇꯨꯡꯗꯅꯤ ꯉꯁꯤ ꯀꯥꯞꯄ ꯐꯪꯖꯩꯁꯦ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯝꯇꯪꯒꯗꯤ ꯇꯧꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯗꯥꯏꯂꯣꯛꯇꯤ ꯇꯧꯔꯔꯣꯏꯒꯦ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯒꯤ ꯑꯦꯛꯁꯥꯏꯇꯦꯗꯇꯨꯅ ꯗꯥꯏꯂꯣꯛꯇꯣ ꯊꯣꯛꯂꯛꯇ꯭ꯔꯦꯕꯀꯣ ꯅꯦꯛꯁ ꯃꯊꯪ ꯐꯪ ꯇꯥꯔꯒꯗꯤ ꯇꯧꯖꯔꯦ ꯀꯥꯏꯗꯦ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯐꯤꯜꯝꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯝꯗ ꯈꯤꯇꯪ ꯆꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯔꯥꯙꯥ ꯁꯥꯕꯤꯒꯤ ꯃꯃꯥ ꯁꯥꯕꯗꯣ ꯑꯣꯏꯗꯣꯏꯔꯣ ꯃꯃꯥꯁꯦ ꯑꯗꯣ ꯐꯤꯜꯝꯁꯦ ꯀꯨꯝꯃꯨꯕꯗ ꯐꯪꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯒ꯭ꯌꯥꯅꯦꯟꯅ ꯇꯧꯔꯒ ꯏꯆꯦ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯅꯣꯏꯅ ꯑꯗꯨꯝ ꯍꯩꯅꯒꯗꯧꯕ ꯐꯤꯜꯝꯅꯦꯅ ꯇꯧꯔꯒ ꯌꯥꯎꯕꯅꯦꯕꯀꯣ ꯑꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯩ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄꯒꯤ ꯃꯑꯣꯡꯒ ꯈꯦꯠꯅꯔꯒꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕꯀꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯅꯦꯁꯨ ꯍꯥꯏꯕꯤ ꯑꯗꯣ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯐꯤꯜꯝꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯋꯥꯍꯟꯊꯣꯛꯁꯦ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯇꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯖꯥꯇꯤ ꯇꯤꯟꯅꯗꯕ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯅꯠꯇꯕ ꯑꯇꯣꯞꯄꯒ ꯅꯨꯡꯁꯤꯅꯕꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯐꯤꯜꯝꯁꯤꯅꯀꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯃꯛꯇꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯋꯥꯈꯜꯂꯣꯟꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯤꯕꯁꯦ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯖꯅꯤꯡꯉꯤ ꯕ꯭ꯔꯣ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯐꯤꯜꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯐꯤꯂꯝꯁꯦ ꯍꯧꯔꯛꯄꯒꯤ ꯀꯣꯃꯦꯗꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯀꯣꯃꯦꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯗ ꯏꯃꯣꯁꯟꯁ ꯃꯌꯥꯝ ꯑꯃꯅ ꯀꯣꯝꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯄꯤꯔꯥꯡ ꯈꯔ ꯆꯦꯟꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯅꯦꯃꯥꯗꯨꯗ ꯍꯥꯏꯗꯤ ꯃꯤꯛꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯗ꯭ꯔꯃꯥ ꯑꯗꯒꯤ ꯏꯃꯣꯁꯟꯁ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯛꯁꯟ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯍꯥꯟꯅ ꯌꯦꯡꯈꯤꯕ ꯐꯤल्मꯁꯤꯡꯒ ꯁꯤꯒ ꯍꯥꯏꯗꯤ ꯀꯔꯤ ꯈꯦꯠꯅꯕ ꯎꯕ ꯐꯪꯒꯦ ꯀꯥ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣꯒꯤꯅꯤ ꯑꯩꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯦꯔꯣꯒ ꯍꯦꯔꯣꯏꯅꯤꯒ ꯊꯨꯡꯅꯒꯗꯕ ꯁꯨꯝ ꯅꯥꯀꯟꯗ ꯊꯨꯡꯅꯒꯗ꯭ꯔꯥ ꯈꯜꯂꯒ ꯅꯥꯀꯟ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯅꯥ ꯀꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯉꯁꯤ ꯈꯔ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯔꯤ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒꯁꯨ ꯈꯪꯕꯤꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯈꯣꯡꯐꯝ ꯑꯃ ꯀꯦꯅꯦꯗꯤꯅ ꯍꯥꯏꯗꯤ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯊꯥ 12 ꯍꯦꯜꯂꯛꯂꯕ ꯐꯤꯕꯝꯁꯦ ꯁꯤ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯗꯔꯅ ꯊꯦꯡꯅꯕꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯊꯟꯗꯒꯤ ꯅꯠꯇꯦꯗ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯅꯦ ꯑꯗꯨꯒ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯕꯛ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒꯁꯨ ꯏꯁꯩꯒꯁꯨ ꯑꯗꯨꯝ ꯏꯁꯩꯗ ꯑꯗꯨꯝ ꯗꯤꯗꯤꯀꯦꯠ ꯇꯧꯔꯒ ꯂꯥꯛꯆꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯅ ꯅꯣꯏ ꯀꯠꯊꯣꯛꯆꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯑꯣꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯥꯛꯄꯁꯦ ꯃꯤ ꯑꯃꯗꯗꯤ ꯌꯥꯝ ꯋꯥꯅꯤ ꯈꯜꯂꯦ ꯊꯥ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄ ꯀꯥꯏꯁꯦ ꯑꯗꯣ ꯏꯚꯟ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯁꯔꯚꯥꯏꯚ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅꯗꯤ ꯑꯗꯨꯝ ꯋꯥꯠꯇꯅꯕ ꯈꯔ ꯆꯥꯅꯕꯗꯤ ꯑꯗꯨꯝ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯏꯊꯟꯗꯒꯤ ꯑꯣꯏꯔꯣꯏ ꯁꯤ ꯑꯩꯒꯤ ꯀꯂꯤꯛ ꯃꯌꯥꯝ ꯑꯃ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯣꯏ ꯑꯗꯣ ꯍꯣꯏ ꯑꯩ ꯍꯣꯞ ꯇꯧꯋꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯐꯔꯛꯑꯒ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇꯣ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯀꯣꯛꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯀꯦ ꯈꯣꯠꯀꯦ ꯇꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯆꯠꯄ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯍꯤꯗꯥꯛ ꯆꯥꯔ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯗꯤ ꯍꯦꯜꯠ ꯏꯁ ꯋꯦꯜ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯐꯝꯗꯤ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯝꯃꯦ ꯑꯗꯣ ꯍꯣꯏ ꯃꯗꯨꯒꯤ ꯏꯟꯀꯝꯗꯣ ꯌꯥꯝ ꯀꯟꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕꯗꯤ ꯉꯝꯗꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯜꯠ ꯑꯣꯏꯅ ꯋꯦꯜꯊꯁꯦ ꯃꯈꯜ ꯑꯃꯅꯦꯕ ꯋꯦꯜꯊꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯦꯜꯠꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯦꯜꯠꯇ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯖꯩꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯈꯣ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ